ꯑꯁꯤꯒꯤ ꯆꯤꯡ ꯂꯦꯝꯂꯕ ꯊꯧꯔꯝꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯁꯨ ꯑꯣꯏꯔꯛꯄ ꯃꯇꯝꯗꯁꯨ ꯈꯨꯌꯧꯅꯕ ꯑꯣꯏꯕꯅ ꯑꯩ ꯊꯝꯕꯤꯕꯒꯤ ꯅꯠꯇ꯭ꯔꯒ ꯑꯩ ꯋꯥꯍꯩ ꯃꯉꯥꯇꯪ ꯉꯥꯡꯖꯒꯦ ꯑꯍꯥꯟꯕꯗ ꯈꯔ ꯑꯌꯥꯝꯕꯕꯨꯗꯤ ꯁꯛ ꯈꯪꯅꯔꯒꯁꯨ ꯑꯩ ꯏꯁꯥꯒꯤ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁꯟ ꯑꯝꯇ ꯄꯤꯖꯒꯦ ꯑꯩꯍꯥꯛ ꯁꯧꯒꯥꯏꯖꯝ ꯁꯨꯚꯪꯀꯔ ꯀꯧꯏ ꯑꯩꯒꯤ ꯃꯤꯡ ꯑꯩꯒꯤ ꯑꯁꯦꯡꯕ ꯄꯣꯛꯅꯐꯝꯁꯤ ꯂꯛꯈꯤꯄꯨꯔꯒꯤ ꯅꯨꯡꯐꯧ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯍꯧꯔꯛꯄꯅꯤ ꯑꯗꯨꯒ ꯁꯤꯟꯐꯝꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛꯇꯤ ꯑꯩ ꯖꯥꯂꯨꯛꯄꯔꯥꯗ ꯁꯤꯟꯖꯗ ꯌꯨꯝꯐꯝ ꯁꯥꯔꯒ ꯂꯩꯖꯩ ꯁꯤꯟꯐꯝꯅ ꯑꯩ ꯑꯍꯥꯟꯕꯗ ꯗꯤ ꯁꯤ ꯑꯣꯐꯤꯁꯇ ꯀ꯭ꯂꯥꯔꯤꯀꯦꯜꯗ ꯊꯕꯛ ꯇꯧꯔꯝꯃꯒ ꯃꯊꯪꯗ ꯏꯁꯇꯦꯠ ꯕꯦꯡꯛꯇ ꯇꯧꯔꯒ ꯀꯣꯟꯅꯒꯤ ꯔꯤꯇꯤꯌꯥꯔ ꯑꯣꯏꯖꯕꯅꯤ ꯏꯁꯇꯦꯠ ꯕꯦꯡꯛꯇ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯤꯅ ꯔꯤꯇꯤꯌꯥꯔ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯁꯃꯥꯖꯀꯤ ꯊꯕꯛ ꯑꯃ ꯇꯧꯖꯩ ꯑꯩꯅ ꯍꯧꯒꯠꯂꯛꯄꯗ ꯉꯁꯤꯒꯤ ꯃꯤꯐꯝꯁꯤꯒꯤ ꯆꯤꯡ ꯂꯦꯝꯂꯕ ꯃꯤꯐꯝꯁꯤꯒꯤ ꯃꯤꯐꯝ ꯃꯄꯨ ꯑꯩꯈꯣꯏꯒꯤ ꯃꯤꯉꯣꯟꯗ ꯄꯟꯖꯕꯗ ꯑꯣꯖꯥ ꯔꯥꯖꯦꯟ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯤꯡꯂꯦꯟꯗ ꯂꯨꯆꯤꯡꯕꯤꯔꯤꯕ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯗꯥꯛꯇꯔ ꯄꯨꯔꯤꯁꯥꯕ ꯕꯤꯔꯃꯅꯤ ꯑꯃꯁꯨꯡ ꯃꯃꯥꯡꯗ ꯂꯩꯖꯟꯕꯤꯔꯝꯕ ꯒꯦꯁ ꯃꯣꯔꯥꯔꯅ ꯑꯩꯈꯣꯏꯒꯤ ꯀꯁꯥ ꯗꯤꯁꯇ꯭ꯔꯤꯛ ꯄꯟꯆꯥꯌꯠ ꯄꯔꯤꯁꯠꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄꯣꯄꯨꯂꯔ ꯁꯤꯡ ꯑꯃꯁꯨꯡ ꯃꯥꯡꯗ ꯂꯩꯖꯟꯕꯤꯔ ꯑꯣꯖꯥ ꯂꯥꯏꯒꯨꯔꯨ ꯑꯃꯁꯨꯡ ꯏꯆꯤꯜ ꯏꯅꯥꯎ ꯃꯥꯒꯤ ꯄꯨꯝꯅꯃꯛꯄꯨ ꯑꯩ ꯀꯣꯡꯗꯨꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯅꯤꯡꯕꯁꯤ ꯑꯣꯖꯥꯁꯤꯡꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯃꯥꯡꯗ ꯂꯩꯖꯟꯕꯤꯔꯤꯕ ꯃꯃꯥ ꯑꯣꯏꯕꯁꯤꯡꯁꯦ ꯑꯁꯤ ꯑꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯅꯤꯡꯗ ꯑꯩ ꯂꯨꯝꯅ ꯂꯧꯖꯩ ꯃꯔꯝꯗꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯩ ꯏꯆꯥꯅꯨꯄꯤ 3 ꯄꯣꯛꯏ ꯑꯩꯒꯤ ꯊꯕꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇ꯭ꯔꯥꯟꯁꯐꯥꯔ ꯑꯃꯗꯒꯤ ꯑꯃ ꯃꯤꯖꯣꯔꯥꯝ ꯃꯅꯤꯄꯨꯔ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯁꯤꯅ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒꯤ ꯂꯣꯏꯅꯕꯤꯁꯤꯅ ꯏꯆꯥ 3ꯁꯦ ꯀꯃꯥꯏꯅ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯈꯤꯕꯗꯣ ꯃꯗꯨꯒꯤ ꯑꯋꯥꯕꯗꯨ ꯁꯣꯏꯗꯅꯀꯤ ꯑꯁꯤ ꯂꯝꯕꯤꯗ ꯏꯃꯥꯁꯤꯡꯁꯨ ꯁꯣꯏꯗꯅꯀꯤ ꯅꯪꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯖꯩ ꯆꯥꯕ ꯊꯛꯄ ꯑꯋꯥꯅ ꯈꯪꯗꯅ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯪꯗꯅ ꯃꯆꯥꯁꯤꯡꯁꯦ ꯀꯗꯥꯏꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯅ ꯍꯣꯠꯅꯕꯁꯤꯗ ꯊꯧꯗꯥꯡ ꯆꯥꯕꯤꯔꯤꯕ ꯏꯃꯥ ꯏꯔꯣꯟ ꯄꯨꯝꯅꯃꯛꯄꯨ ꯑꯩ ꯀꯣꯡꯅ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯁꯨ ꯎꯠꯆꯔꯤ ꯌꯥꯝ ꯇꯦꯟꯇꯛꯅ ꯑꯩ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯏꯆꯥꯁꯤꯡꯗꯕꯨ ꯂꯥꯛꯆꯔꯒꯦ ꯏꯆꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯁꯨ ꯁꯥꯇ꯭ꯔ ꯑꯣꯏꯔꯒ ꯃꯊꯪ ꯊꯕꯛ ꯇꯧꯗꯅ ꯃꯑꯣꯡ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯊꯦꯡꯅꯔ ꯂꯥꯛꯏꯕꯅꯤ ꯍꯧꯖꯤꯛ ꯏꯁꯝ ꯁꯝꯅ ꯌꯥꯝ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ ꯑꯇꯦꯟꯕꯗ ꯑꯩ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯅ ꯈꯪꯅꯩ ꯅꯣꯂꯦꯖ ꯏꯁ ꯄꯋꯥꯔ ꯍꯥꯏꯕ ꯅꯣꯂꯦꯖ ꯏꯁ ꯄꯋꯥꯔ ꯍꯥꯏꯕꯁꯤ ꯇꯦꯟꯊꯂꯛꯏꯀꯣ ꯄꯋꯥꯔ ꯑꯩꯒꯤ ꯕꯨꯙꯤ ꯂꯧꯁꯤꯡꯁꯦ ꯂꯩꯔꯤꯉꯩ ꯑꯩ ꯄꯋꯥꯔꯁꯦ ꯑꯩꯒꯤ ꯁꯛꯇꯤꯁꯦ ꯑꯩꯁꯦ ꯃꯤꯅꯁꯨ ꯁꯛꯈꯪꯗꯣꯏꯅꯤ ꯃꯤꯅꯁꯨ ꯀꯤꯗꯣꯏꯅꯦꯕ ꯑꯩꯅ ꯅꯣꯂꯦꯖ ꯑꯃ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯁꯤ ꯃꯤꯅ ꯀꯔꯝꯇ ꯔꯦꯁꯄꯦꯛ ꯇꯧꯔꯣꯏꯕ ꯑꯩ ꯆꯥꯎꯈꯠꯄ ꯊꯕꯛ ꯇꯧꯕ ꯉꯝꯃꯣꯏꯕ ꯅꯣꯂꯦꯖ ꯏꯁ ꯄꯋꯥꯔꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯂꯥꯏꯅ ꯅꯣꯂꯦꯖꯁꯦ ꯇꯥꯟꯕ ꯌꯥꯏꯑꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛ ꯑꯣꯖꯥꯁꯤꯡꯅꯁꯨ ꯇꯥꯛꯄꯤꯔꯝꯃꯦ ꯑꯩꯈꯣꯏꯅ ꯅꯣꯂꯦꯖ ꯐꯪꯅꯕꯒꯤꯗꯃꯛ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯀꯔꯦꯁꯄꯣꯟꯗꯦꯟꯁ ꯀꯣꯔꯁꯀ ꯇꯧꯕ ꯈꯣꯠꯄꯒꯤ ꯋꯥꯐꯝ ꯊꯝꯕꯤꯔꯝꯃꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯁꯤ ꯒꯥꯏꯗ ꯇꯧꯕꯤꯅꯕ ꯂꯩꯔꯝꯗꯦ ꯁꯨꯡꯂꯩ ꯂꯩꯔꯝꯗꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯀꯌꯥ ꯌꯥꯝꯅ ꯃꯑꯣꯡ ꯍꯥꯏꯗ ꯏꯆꯥꯁꯤꯡꯁꯤꯅ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯅꯣꯂꯦꯖ ꯒꯦꯗꯔ ꯇꯧꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯣꯛꯄ ꯍꯥꯏꯁꯦ ꯄꯨꯝꯅꯃꯛꯁꯦ ꯑꯗꯨꯒꯤ ꯃꯁꯤ ꯃꯣꯕꯥꯏꯜꯁꯦ ꯄꯥꯏꯕꯤꯅꯕꯅꯦ ꯈꯜꯂꯤ ꯃꯣꯕꯥꯏꯜꯁꯦ ꯄꯥꯏꯗꯕ ꯑꯉꯥꯡꯁꯤꯡ ꯌꯥꯎꯕꯤꯕ꯭ꯔꯥ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯌꯥꯎꯗ꯭ꯔꯒꯗꯤ ꯄꯥꯏꯗꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯑꯝꯇ ꯈꯨꯠ ꯊꯥꯡꯒꯠꯄꯤꯔꯣ ꯃꯔꯝ ꯆꯠꯇꯦ ꯁꯣꯏꯗꯅꯒꯤ ꯄꯥꯏꯕꯤꯔꯦ ꯀꯅꯥꯝ ꯈꯨꯠ ꯊꯥꯡꯒꯠꯇꯕꯅꯤꯅ ꯑꯁꯤꯒꯤ ꯃꯣꯕꯥꯏꯜꯁꯤꯗꯅꯦ ꯅꯣꯂꯦꯖ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕ ꯅꯣꯂꯦꯖ ꯄꯨꯝꯅꯃꯛ ꯃꯁꯤꯒꯤ ꯂꯧꯁꯤꯟꯕ ꯌꯥꯕꯒꯤ ꯑꯁꯤꯒꯤ ꯒꯥꯏꯗꯅꯦꯕ ꯑꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯤꯡꯉꯝꯗ꯭ꯔꯤꯕꯅꯤ ꯑꯩꯈꯣꯏ ꯔꯤꯇꯤꯌꯥꯔ ꯑꯣꯏꯗꯅ ꯊꯕꯛ ꯂꯣꯏꯗꯅ ꯑꯩꯈꯣই ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯥꯏꯕꯗ ꯍꯥꯏꯒꯗꯕ ꯋꯥꯅꯤ ꯁꯤꯕ ꯅꯛꯁꯜꯂꯕ ꯃꯇꯝꯅꯦꯕ ꯑꯩꯈꯣꯏꯁꯦꯀꯣ ꯑꯁꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯐꯪꯉꯝꯃꯗꯤ ꯑꯩꯁꯦ ꯄꯨꯛꯅꯤꯡꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯨꯡꯉꯝꯗꯕ ꯐꯥꯎꯔꯤꯕ ꯍꯧꯖꯤꯛꯁꯤ ꯄꯣꯠꯁꯦ ꯑꯁꯤ ꯀꯔꯝꯕ ꯄꯣꯠ ꯑꯩꯅ ꯈꯪꯅꯤꯡꯕ ꯅꯣꯂꯦꯖꯁꯤ ꯀꯔꯝꯕ ꯄꯣꯠ ꯂꯩꯔꯣꯏꯗꯒꯦꯕ ꯁꯤꯒ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤꯀꯣ ꯑꯩ ꯍꯧꯖꯤꯛꯁꯨ ꯑꯩ ꯑꯗꯨꯝ ꯐꯝꯗ ꯁꯤꯖꯣꯟꯅꯦꯟ ꯀꯔꯝꯕ ꯇꯣꯄꯤꯛꯇ ꯑꯩ ꯀꯔꯤ ꯄꯥꯝꯃꯤ ꯑꯩ ꯍꯧꯖꯤꯛ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯔꯦ ꯑꯩ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯂꯣꯏꯁꯜꯂꯦ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯄꯥꯝꯃꯤ ꯑꯩ ꯀꯔꯤꯗ ꯆꯠꯂꯒ ꯑꯩꯒ ꯆꯥꯟꯅꯔꯤꯁꯦ ꯏꯁꯥꯅ ꯁꯤꯒꯤ ꯂꯣꯏꯅꯃꯛ ꯐꯪꯕ ꯌꯥꯒꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯌꯥꯝ ꯇꯦꯟꯇꯦꯅ ꯍꯥꯏꯔꯕꯗ ꯏꯁꯥꯒꯤ ꯈꯨꯠꯇ ꯅꯣꯂꯦꯖ ꯂꯩꯔꯕꯅꯤꯅ ꯅꯣꯂꯦꯖ ꯒꯦꯗꯔ ꯇꯧꯅꯕ ꯈꯨꯠꯂꯥꯏ ꯂꯩꯔꯕꯅꯤꯅ ꯐꯖꯅ ꯅꯣꯂꯦꯖꯇ ꯂꯧꯕꯤꯔꯣ ꯑꯩꯅ ꯄꯥꯝꯖꯕ ꯑꯩꯅ ꯀꯔꯤ ꯇꯧꯔꯒꯗꯤ ꯏꯁꯥꯅ ꯑꯦꯁꯦꯁ ꯇꯧꯕꯤꯌꯨ ꯉꯁꯥꯏꯒꯤ ꯃꯣꯛ ꯇꯦꯁꯀꯤ ꯋꯥꯍꯪꯁꯨ ꯄꯟꯕꯤꯔꯝꯃꯤꯀꯣ ꯑꯦꯕ꯭ꯔꯤ
ꯀꯩꯅꯣꯗ ꯑꯩꯒꯤ ꯅꯣꯂꯦꯖꯁꯦ ꯑꯩ ꯀꯌꯥꯝ ꯂꯩꯔꯤꯒꯥꯏꯁꯦ ꯃꯣꯛ ꯇꯦꯁ ꯑꯗꯨꯒꯤ ꯂꯥꯏꯟ ꯃꯣꯛ ꯇꯦꯁ ꯇꯧꯕꯤꯌꯣ ꯃꯣꯛ ꯇꯦꯁ ꯇꯧꯕꯒꯤ ꯂꯣꯏꯅꯃꯛ ꯄ꯭ꯔꯣꯕꯤꯖꯟ ꯂꯩꯕꯅꯤ ꯃꯣꯛ ꯇꯦꯁ ꯇꯧꯔ ꯑꯩ ꯈꯪꯒꯅꯤ ꯑꯩ ꯁꯣꯜꯂꯤꯁꯤ ꯀꯔꯝꯕ ꯃꯐꯝꯗ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯤꯒ ꯂꯥꯛꯏꯁꯤ ꯄꯨꯝꯅꯃꯛꯁꯦ ꯈꯪꯉꯦ ꯑꯩ ꯃꯣꯕꯥꯏꯜꯁꯤ ꯂꯣꯏ ꯐꯪꯒꯅꯤ ꯍꯥꯏꯕ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯁꯦ ꯑꯩ ꯁꯤꯗ ꯃꯇꯝ ꯄꯤꯗꯣꯔꯤꯁꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯣꯖꯥꯁꯤꯡꯁꯨ ꯇꯥꯛꯄꯤꯔꯦ ꯇꯥꯏꯝ ꯏꯁ ꯃꯅꯤ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯀꯣ ꯃꯇꯝ ꯄꯤꯕꯁꯤꯅꯤꯀꯣ ꯑꯩꯅ ꯃꯇꯝꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯑꯩ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯕꯁꯤ ꯏꯁꯥꯅ ꯂꯦꯞꯆꯕ ꯇꯥꯏ ꯑꯗꯨꯒ ꯁꯣꯝꯗ ꯑꯩ ꯁꯨꯝ ꯂꯥꯟꯅꯗꯤ ꯂꯧꯔꯒꯀꯣ ꯏꯆꯥꯁꯤꯡꯗ ꯑꯩ ꯍꯥꯏꯖꯒꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡ ꯑꯩ ꯏꯆꯥꯁꯤꯡꯗꯁꯨ ꯊꯦꯡꯅꯕ ꯄꯣꯠꯅꯤꯀꯣ ꯃꯣꯏꯁꯤꯡ ꯇꯨꯡꯂꯒ ꯃꯃꯥꯡꯗꯒ ꯀꯣꯔꯤꯌꯥꯒꯤ ꯀꯩꯅꯣꯒ ꯌꯦꯡꯕ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏ ꯏꯁꯧꯒ ꯐꯤꯂꯝꯁꯤ ꯅꯣꯛꯄ ꯌꯥꯎꯋꯦ ꯀꯣꯔꯤꯌꯥꯒꯤ ꯄꯟꯕꯁꯤꯗ ꯀꯣꯔꯤꯌꯥꯒꯤ ꯀꯩꯅꯣ ꯂꯩꯌꯦꯕ ꯃꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯩꯁꯨ ꯌꯥꯎꯔꯤꯕꯀꯣ ꯁꯤꯁꯤꯗ ꯑꯩ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯀꯣꯔꯤꯌꯥꯒꯤ ꯀꯝꯄꯨ ꯁꯥꯟꯅꯔ ꯂꯩꯌꯦꯕ ꯁꯨꯝ ꯌꯦꯡꯉꯦ ꯅꯨꯡꯉꯥꯏꯔꯤꯕ ꯁꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯃꯇꯝꯗ ꯂꯣꯏꯔꯦ ꯅꯣꯏꯗꯗꯤ ꯑꯩꯅ ꯍꯥꯏꯁꯦ ꯂꯣꯏ ꯑꯁꯤ ꯀꯩꯅꯣ ꯇꯧꯕꯁꯤꯗ ꯁꯤꯖꯤꯟꯅꯕꯤꯌꯨ ꯃꯣꯕꯥꯏꯜ ꯐꯖꯅ ꯁꯤꯖꯤꯟꯅꯕꯤꯌꯨ ꯏꯆꯥꯁꯤꯡ ꯀꯔꯤꯝꯇ ꯋꯥꯔꯨꯅꯨ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯁꯤ 90% ꯐꯪꯕ ꯌꯥꯎꯋꯤ 80% ꯌꯥꯎꯋꯤ 60% ꯌꯥꯎꯋꯤ ꯏꯚꯦꯟ ꯊꯥꯔꯤꯕꯁꯤꯡ ꯑꯣꯏꯁꯅꯨꯀꯣ ꯃꯁꯤꯒꯤ ꯀꯔꯤꯝꯇ ꯚꯦꯂꯨ ꯂꯩꯇꯦ ꯍꯥꯏꯅ 90% 80% ꯐꯪꯕꯒꯤꯗꯨ ꯍꯟꯊꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦꯀோ ꯍꯧꯖꯤꯛꯇ ꯖꯨꯃꯥꯡꯗ ꯇꯥꯛꯄꯤꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯊꯕꯛ ꯈꯔ ꯂꯩꯌꯦꯕ ꯀꯣꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝ ꯈꯔ ꯂꯩꯌꯦꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁꯤꯝꯄꯜ ꯗꯤꯒ꯭री ꯄꯥꯁ ꯇꯧꯔꯒꯅꯦ ꯃꯥꯅ ꯊꯥꯕ ꯌꯥꯗꯕ ꯄꯣꯠ ꯂꯩꯇꯕ ꯃꯌꯥम ꯂꯩꯌꯦꯕ ꯃꯔꯝꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯀꯣꯝꯄꯤꯇꯤꯁꯟ ꯑꯦꯛꯖꯥꯝꯁꯦ ꯊꯥꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯊꯕꯛꯇ ꯈꯪꯗꯦ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯈꯪꯗꯦ ꯃꯣꯏꯅ ꯀꯥꯎꯟ ꯇꯧꯗꯣꯏꯁꯤ ꯑꯩꯅ ꯊꯥꯔꯤꯕ ꯀꯣꯝꯄꯤꯇꯤꯁꯟ ꯑꯦꯛꯖꯥꯝꯗꯨꯗ ꯐꯪꯕ ꯃꯥꯔꯛꯇꯨ ꯈꯛꯇꯅꯦꯕ ꯑꯩ ꯃꯗꯨꯗ ꯑꯩ ꯀꯩꯅꯣꯅꯤ ꯁ꯭ꯇꯥꯔ ꯃꯥꯔꯛ ꯐꯪꯉꯤ ꯑꯩ ꯗꯤꯁꯇꯤꯡꯁꯟꯅꯤ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯃꯗꯨꯒꯤ ꯋꯦꯇꯦꯖ ꯑꯃ ꯐꯪꯉꯣꯏꯕ ꯁꯤꯝꯄꯜ ꯄꯥꯁ ꯇꯧꯕ ꯃꯤꯁꯦ ꯁꯦꯝ ꯋꯦꯇꯦꯖ ꯐꯪꯒꯅꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯑꯩ ꯕꯦꯡꯛꯇ ꯊꯕꯛ ꯇꯧꯖꯔꯛꯄꯅꯤꯅ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯁꯤꯒꯤꯁꯨ ꯈꯤꯇꯪ ꯃꯔꯤ ꯂꯩꯅꯕꯅꯤꯀꯣ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯒꯤ ꯆꯠꯅꯕ ꯂꯩ ꯏꯆꯥꯁꯤ ꯈꯔꯕꯗꯤ ꯗꯥꯛꯇꯔ ꯑꯣꯏꯍꯟꯁꯤ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯍꯟꯒꯦ ꯍꯥꯏꯕꯁꯦ ꯑꯁꯤ ꯀꯣꯃꯟ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯑꯣꯏ ꯍꯧꯖꯤꯛ ꯗꯥꯛꯇꯔꯒꯤ ꯏꯟꯖꯤꯅꯤꯌꯥꯔꯒꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯍꯦꯟꯕ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯁꯛꯇꯥ ꯑꯣꯏꯅ ꯄꯨꯊꯣꯛꯄ ꯌꯥꯕ ꯑꯐꯕ ꯃꯈꯜꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯥꯏꯟꯇꯤꯁ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯎꯕ ꯌꯨꯝꯕꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯕꯨ ꯆꯥꯎꯈꯠꯅꯕ ꯎꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯂꯥꯏꯟ ꯃꯌꯥꯝꯁꯨ ꯂꯩꯌꯦꯕ ꯑꯗꯣ ꯅꯣꯔꯃꯦꯜꯂꯤ ꯃꯦꯗꯤꯀꯦꯜꯒꯤꯗꯤ ꯍꯥꯏꯖꯔꯔꯣꯏꯀꯣ ꯑꯗꯨꯒ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯕꯦꯡꯛꯇ ꯑꯩꯅ ꯔꯤꯇꯥꯌꯔ ꯇꯧꯔꯛꯄꯗ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯕꯤ ꯇꯦꯛ ꯂꯣꯏꯔꯒ 80% ꯑꯩꯈꯣꯏꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯦ ꯏꯟꯖꯤꯅꯤꯌꯥꯔ ꯉꯥꯛꯇꯅꯤ ꯑꯁꯤꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯍꯧꯖꯤꯛꯀꯤ ꯏꯟꯗꯤꯌꯥꯒꯤ ꯏꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯒꯤ ꯑꯁꯣꯏꯕꯅꯤ ꯃꯃꯥ ꯃꯄꯥꯅ ꯏꯆꯥꯁꯤ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯍꯜꯂꯒ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯔꯗꯤꯀꯣ ꯍꯥꯏꯅ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯍꯟꯕ ꯍꯣꯠꯅꯔꯦ ꯂꯥꯏꯔꯤꯛ ꯆꯍꯤ 4 ꯆꯪꯅ ꯇꯝꯃꯦ ꯄꯩꯁా ꯈꯣꯔꯁꯥ ꯇꯧꯔ ꯇꯝꯃꯒ ꯍꯌꯦꯡ ꯃꯥꯏ ꯊꯕꯛꯁꯦ ꯃꯤ 100 ꯑꯣꯏꯕꯗ ꯃꯤ 5 ꯁꯨꯅ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯁꯦꯂꯔꯤ ꯑꯐꯕ ꯀꯩꯅꯣꯒꯤ ꯊꯕꯛꯁꯦ ꯐꯪꯉꯝꯕ ꯌꯥꯕ ꯑꯗꯨꯅ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤꯗ ꯆꯪꯒꯅꯤ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤꯗ ꯄꯤꯅꯤꯡꯕ ꯁꯦꯂꯔꯤ ꯈꯔ 15,000 ꯄꯤꯒꯦ ꯍꯥꯏꯗꯤ 30 ꯄꯤꯅꯤ ꯑꯩ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯅꯕ ꯒꯦꯖꯦꯠ ꯑꯣꯐꯤꯁꯥꯔꯒꯤ ꯔꯦꯡ ꯐꯪꯕ ꯌꯥꯕ ꯁꯦꯂꯔꯤꯗꯨ ꯃꯥ ꯐꯪꯗꯦꯕ ꯐꯪꯗꯕ ꯃꯔꯝꯁꯤꯅ ꯍꯧꯖꯤꯛ ꯀꯩꯗꯧꯔꯦ ꯍꯥꯏꯕꯨ ꯕꯦꯡꯛꯒꯨꯝꯕ LICꯒꯨꯝꯕ ꯈꯤꯇꯪ ꯖꯣꯕ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯕ ꯁꯤꯒꯨꯝꯕꯗ ꯏꯟꯖꯤꯅꯤꯌꯥꯔ ꯃꯌꯥꯝꯁꯦ ꯂꯣꯏ ꯇꯧꯔꯦ ꯑꯩ ꯏꯆꯥꯅꯨꯄꯤ ꯑꯍꯟꯁꯨ ꯕꯤꯅꯤ ꯕꯤ ꯑꯣꯏꯔꯒꯁꯨ ꯃꯥꯁꯨ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤꯗ ꯐꯪꯕꯅꯤꯅ ꯄ꯭ꯂꯦꯁꯃꯦꯟ ꯑꯩꯈꯣꯏꯅ ꯆꯠꯍꯟꯅꯤꯡꯗꯅ ꯕꯦꯡꯛꯇ ꯊꯥꯕ ꯃꯥꯁꯨ ꯕꯦꯡꯛꯇ ꯐꯪꯕꯗꯒꯤ ꯏꯁꯇꯦꯠ ꯕꯦꯡꯛꯇ ꯃꯥꯁꯨ ꯑꯗꯨꯝ ꯆꯪꯉꯦ ꯁꯤꯃꯤꯂꯔ ꯑꯩ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯖꯕ ꯋꯥꯔꯤꯅꯤꯀꯣ ꯃꯌꯥꯝ ꯈꯟꯕꯤꯔꯨ ꯑꯩꯈꯣꯏꯒꯤ ꯒꯥꯔꯖꯤꯌꯟꯁꯤꯡꯁꯨ ꯑꯩꯒꯤ ꯏꯆꯥꯁꯦ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯍꯟꯗꯕ ꯌꯥꯗꯦ ꯑꯗꯒꯤ ꯃꯦꯗꯤꯀꯦꯜ ꯑꯣꯏꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯁꯣꯝꯗ ꯌꯥꯝꯅ ꯐꯣꯀꯁ ꯇꯧꯕꯤꯗꯅ ꯃꯥꯒꯤ ꯆꯥꯅꯕ ꯂꯥꯏꯟꯗꯨꯗ ꯇꯧꯕꯤꯒꯗꯕꯅꯤ ꯑꯁꯤꯒꯤ ꯑꯦꯛꯖꯥꯝꯄꯜ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯒꯦ ꯃꯅꯤꯄꯨꯔꯗ ꯃꯩꯇꯩꯁꯤꯡꯅ ꯄꯣꯛꯂꯛꯑꯒ ꯃꯆꯥꯁꯤꯡꯁꯦ ꯂꯣꯏꯅ ꯏꯟꯖꯤꯅꯤꯌꯥꯔ ꯇꯝꯗꯕ ꯌꯥꯗꯦ ꯑꯗꯒꯤ ꯗꯥꯛꯇꯔ ꯇꯝꯗꯕ ꯌꯥꯗꯦ ꯁꯥꯏꯟꯇꯤꯁ ꯑꯣꯏꯍꯟꯕ ꯌꯥꯗꯦ ꯂꯣꯏꯅ ꯊꯥꯈ꯭ꯔꯦ ꯑꯗꯨꯒ ꯀꯨꯀꯤ ꯀꯥꯏ ꯄꯜꯂꯤꯀꯣ ꯍꯥꯎꯁꯤꯡꯁꯤꯅꯀꯣ ꯑꯩꯈꯣꯏ ꯑꯪꯀꯁꯨ ꯍꯩꯅꯗꯦ ꯌꯥꯝ ꯍꯩꯅꯗꯦ ꯏꯟꯖꯤꯅꯤꯌꯥꯔ ꯌꯥꯝ ꯍꯩꯅꯔꯣꯏꯅ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯇꯧꯗꯕ ꯃꯣꯏ ꯂꯣꯏ ꯄꯥꯏꯔꯒ ꯍꯧꯖꯤꯛ ꯃꯤ 10ꯒꯤ ꯃꯅꯨꯡꯗ ꯃꯤ 9 ꯃꯈꯣꯏꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯆꯂꯥꯏꯔꯤꯅꯤ ꯁꯔꯀꯥꯔ ꯆꯂꯥꯏꯔꯤꯅꯤ ꯃꯟꯇ꯭ꯔꯤꯒꯤ ꯍꯦꯛ ꯃꯅꯨꯡꯗ ꯄꯋꯥꯔ ꯄꯥꯏꯅꯕ ꯃꯣꯏ ꯄꯥꯏꯔꯤꯅꯤ ꯑꯗꯨꯒ ꯃꯩꯇꯩꯅ ꯑꯅꯤꯈꯛ ꯄꯥꯏꯔꯤꯅꯤ ꯑꯗꯨꯒꯤ ꯈꯨꯗꯣꯡꯊꯤꯕꯗꯣ ꯑꯗꯨꯒꯤ ꯆꯩꯅꯥꯒꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯑꯁꯨꯃꯥꯏꯅ ꯏꯆꯥꯁꯤꯡꯗꯩꯅ ꯍꯥꯏꯁꯤ ꯈꯤꯇꯪ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯈꯪꯈꯤꯔꯣꯏꯀꯣ ꯃꯇꯝꯗꯨ ꯌꯧꯔꯒ ꯈꯪꯒꯅꯤ ꯑꯗꯨꯅ ꯈꯤꯇꯪ ꯏꯁꯥꯒꯤ ꯆꯨꯅꯕ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗ ꯑꯩꯅ ꯀꯟꯅ ꯍꯥꯏꯔꯤꯕꯁꯨ ꯑꯣꯏꯒꯗꯕꯗꯤ ꯅꯠꯇꯦ ꯄꯥꯝꯖꯕꯁꯤꯡꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯁꯥꯔꯚꯤꯁꯁꯦ ꯑꯁꯤꯁꯨ ꯈꯔ ꯑꯩꯈꯣꯏ ꯊꯣꯛꯄ ꯇꯉꯥꯏꯐꯗꯦ ꯑꯗꯒꯤ ꯑꯃꯈꯛꯇ ꯌꯥꯝ ꯇꯞꯅ
저기 진짜 hindi ngakba khangba pura mosi khangba mani ko khangba yaubina satrasin khang khangi ko bangla ji yang bi am tang phu thagat piro bangla khangba ai gona nang diba awa do nang dara ne nang jeris bangla khangda bam tang thagat piro bangla ji bhajana iba pa bhajana haitwa अब जाने को पुनः मैं हाईलाइट हो गया तो यहाँ ना को बने थाका चली पुनः ना आई बोला नंगी वो तो सामने हाई जगह आई ना आया ना थबक चित तौर में तो आई यहाँ ना मैं क्लारिके में थबक तो इनके मतलब डिसी ऑफिसर सुना ये डिसी ऑफिसर ये मुस्लिम था आई ने चांग मुर्गा है चांग बुआ लोगा बगा आई ने पाए विषय बांग्ला ई को तो कोई ना आई की तब पसीना कमाई तो गया था आई की सबों ने आज भी तब अपनी कोई मतलब दा थानारी था वैसे इंग्लिश मीडियम दा था तब मना मैं रोगा इंग्लिश का जानना रहता था मरम दी कोई 1978 में मेट्रिक पास था 1979 लगी मणिपुरी मीडियम था वो जाके आई मतलब भावती जरूर तब जाते आई मतलब तो भावती कोई इंग्लिश का था वो जाता ना मैं रोगा इंग्लिश जानना चाहता हूँ इंग्लिश मीडियम था अदर बांग्ला से अम्मा वो खम ना चप्पल बांग्ला तो वही सारा खम दे अदो आई मन थबक भी भांगमनि नाय तो दे जाने चलो फाइल ने ना हम कुछ नहीं को गाव बांग्ला में होता खंग ना आई यामाना मैनेज करना आई बुझिसोय बांग्ला तम आई हवाई चाक न को बांग्ला से खंग दे हवा से हवाई चाक में ना जी बांग्ला पेपर नि पेपर से नौरे पारे आई बांग्ला की तम अदो कला मोबाइल मन सेंटेंस बगा खई वन से बगा नहीं नाम ने असी अवाब से असी नंगदन बा इजा सिंह जो जी अदो आई जो जी सुजत टाउन से देखो असी जो हाजे के मर बोले जुमसत की वॉकिंग में कहीं जब तक हम से दा अंगाम से निपा मसा सिंह से आया रोइन बड़ी मसा सिंह रोइन हिंदी के वाला नहीं हिंदी तो बोले वही साला साला जगह नहीं मजदूर वक्त नहीं को असी अलग पा अहो वो बताए असी अहो पसी आई ना हिंदी तो वही साला जो बांग्ला वाला साला को सुन आसाम दा लेबा मी मोय तादि आसाम दा थोक ताउ तादि बांग्ला की नॉलेज आसामीज नॉलेज से खंगदि एक थबक फंगोया उजी उजी कनो दा एनी क्लारिकल की थबक प्रॉब्लम कंदे बेंगले पोस्टफिस कंदे काम कंदे लैंग्वेज दे सनम तौर कना लैंग्वेज तो बड़ा बिल ता तादि बांग्ला दा इंटरव्यू मचा तौर कने रिटन केस मचा तौर कने मदद पास तो जबा आई रिटन दा पास तो जरूर के थौ फंगोया अदुना बांग्ला सिसु तमिल जासिंग दा हाइजेनी मसी बांग्ला में जे तमिल दे आवा कजे खादो पिरगा आई नॉलेज से पावर है तो निको असाई इवा कोई ओदा हरिदास को हाइबी रमे मैं बांग्ला खंग द नांग मन दा अपंग मता को दा अपंग मता अदुना उजी तवदो सिंबम जामी अदुगा जासिंग दा हाइनिंग मसी नुंतीगी आई मसी कया इसागी आई सि करी तवरगे से नुमे कदी तुमन दा दे एनालाइज कर आई मसी दिना सिंग दा आई करम मफम दा करी वा पाई की लारी की आई प्रोग्रेस आई स्टडी आई मते करी तवरगे अदुगा वो हाई यंग करी तवनी हाई करी तवनी से मसी दा तुमन दा स्टडी दे असिक लेप तो चला दिगो आई ने आई नराम बाई तो आई सी तो के हाई नराम बाई खन गुले दिको तो मगन बाई नि सादा तेना भगवान ने से मतम बार न न बोले तना असिक में हेबी तो बियो अदु आई मसीमा हनगर को मोबाइल जे चला मोटिवेशनल स्पीच में ले आई मन मन ता तीन कमिना आई ने याम नो से को दा आई वाला फिर तो से आजमोल फाउंडेशन की आजमोल फाउंडेशन तो दा बदरुद्दीन आजमोलना निकतरा मजा एकदम नहीं असीसिदा गेस्ट लेक्चरर खर बरमत नहीं मोटिवेशनल स्पीच भी नहीं वही मोटिवेशनल स्पीच से असुर तार गया इसा कपकने ममा पापा सिंह मचा सिंह करी तो होनिंद्रा करी तो ममा मचा सिंह करी शोर जनवा है ना ममा पापा सिंह होनर मयाम दो अदि इंपैक्ट से हाइबा मोटिवेटर स्पीच पीबा कामु दुना अंगांग सिदा तान बंगमी अदु मयाम अफावा लेक्चर पीबा लेक्चरर निकेस लेक्चर लेबा मोकोई सी तार नोइना तोम तना सा आई तो ये तुम जाते ना हम जाते ना दा हमल कर असिगुम खरा से तराई पदन तो बिदे जाने को कोई दाम संजल बनिना मयाम केनोसु मतलब जी कैप्टन बोय ना
ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯔꯤ ꯉꯁꯤꯗꯒꯤ ꯍꯧꯕ ꯃꯣꯕꯥꯏꯜꯁꯦ ꯑꯁꯤꯗꯒꯤ ꯂꯧꯁꯤꯟꯕ ꯌꯥꯕ ꯅꯣꯂꯦꯖꯁꯦ ꯂꯧꯁꯤꯟꯕꯤꯌꯨ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯑꯩ ꯏꯁꯥ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯐꯪꯒꯅꯤ ꯂꯣꯏꯅ ꯒꯨꯒꯜꯗ ꯆꯠꯂꯒ ꯑꯁꯤꯃ ꯍꯥꯏꯖꯔꯒ ꯑꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯐꯪꯕꯤꯔ ꯇꯦꯟꯖꯔꯤ